ꯊꯨꯡꯅꯕꯇꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯔꯥ? ꯀꯠꯊꯣꯛꯄ ꯉꯝꯕ ꯅꯨꯡꯁꯤꯕꯗꯨꯕꯨꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯕꯔꯥ? ꯀꯜꯂꯛꯄ ꯃꯤꯍꯧꯔꯤꯕ ꯅꯨꯡꯁꯤꯕꯗꯨꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯔꯥ? ꯅꯪꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯁꯥꯒꯤ ꯅꯨꯡꯁꯤꯕ ꯀꯠꯊꯣꯛꯂꯛꯂꯤꯕ ꯃꯤꯑꯣꯏꯗꯨꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯁꯤꯔꯥ? ꯂꯤꯟꯊꯣꯏꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯃꯥ ꯕꯤꯅꯥꯁꯨ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯏꯟꯁꯥꯡ ꯁꯦꯝꯂꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ, "ꯏꯕꯦꯝꯃ, ꯆꯥꯛ ꯇꯣꯛꯂꯒ ꯏꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ." ꯂꯤꯟꯊꯣꯏ ꯃꯃꯥꯗ ꯌꯦꯡꯂꯒ, "ꯀꯩ ꯋꯥꯔꯤꯅꯣ ꯏꯃꯥ?" ꯕꯤꯅꯥ ꯏꯟꯁꯥꯡ ꯁꯦꯝꯂꯤꯕꯗꯨ ꯂꯣꯏꯔꯗꯨꯅ ꯇꯞꯅ ꯂꯤꯟꯊꯣꯏꯔꯣꯝꯗ ꯄꯤꯁꯤꯜꯂꯛꯇꯨꯅ, "ꯍꯣꯔꯦꯟ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯟꯅꯁꯤ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯤꯟꯊꯣꯏ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯃꯔꯧꯗꯤ ꯂꯩꯔꯦ ꯈꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯤ꯫ ꯑꯗꯨꯃꯛ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯇꯨꯃꯤꯟ ꯇꯧꯗꯨꯅ ꯂꯩ꯫ ꯀꯨꯏꯍꯧꯗꯦ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯊꯤꯗꯣꯛꯂꯒ ꯃꯃꯥ ꯕꯤꯅꯥ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯅꯥꯎꯕꯕꯨ ꯀꯧꯔꯛꯏ꯫ "ꯅꯥꯎꯕ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯨꯁꯤ ꯂꯥꯛꯑꯣ, ꯏꯃꯥꯁꯨ ꯀꯧꯔꯣ." ꯅꯥꯎꯕ ꯑꯃꯗꯤ ꯕꯤꯅꯥꯁꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯒꯠꯈ꯭ꯔꯦ꯫ ꯅꯥꯎꯕ ꯆꯥꯛ ꯆꯥꯅ ꯆꯥꯅ, "ꯏꯃꯥ, ꯉꯁꯥꯏ ꯂꯥꯛꯑꯝꯕꯗꯨ ꯀꯅꯥꯅꯦ ꯍꯥꯏꯕꯅꯣ?" "ꯍꯩ, ꯆꯥꯛ ꯆꯥꯕꯗꯅꯦ ꯋꯥ ꯉꯥꯡꯅꯨ, ꯂꯣꯏꯔꯒ ꯍꯥꯏꯒꯦ ꯏꯃꯥ." ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯝꯂꯒ ꯂꯣꯏꯅ ꯂꯣꯏꯔꯒ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯃꯥꯅ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯇꯦꯕꯜꯗ ꯂꯥꯛꯂꯤꯕ ꯐꯣꯟ ꯑꯗꯨꯁꯨ ꯃꯥ ꯎꯔꯛꯏ꯫ ꯂꯤꯟꯊꯣꯏ ꯌꯦꯡꯗ꯭ꯔꯕꯁꯨ ꯈꯪꯏ ꯇꯧꯔꯛꯂꯤꯕꯗꯨ ꯂꯨꯋꯥꯡꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯂꯤꯟꯊꯣꯏ ꯇꯦꯕꯜꯗꯒꯤ ꯐꯣꯟꯗꯣ ꯂꯧꯔꯒ, "ꯍꯜꯂꯣ, ꯃꯇꯝ ꯌꯥꯝ ꯈꯪꯉꯤꯀꯣ?" ꯃꯥꯅꯤ, ꯇꯧꯔꯛꯂꯤꯕ ꯅꯨꯄꯥꯗꯨ ꯂꯨꯋꯥꯡꯕꯅꯤ꯫ ꯂꯨꯋꯥꯡꯕ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯏꯉꯛꯉꯛꯅ, "ꯀꯩꯅꯣ ꯃꯇꯝ ꯌꯥꯝ ꯈꯪꯉꯤꯕꯣ?" "ꯍꯣꯅꯦ, ꯑꯩꯅ ꯊꯕꯛ ꯍꯦꯛ ꯂꯣꯏꯔꯒ ꯆꯪꯉꯛꯄꯒ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯏꯁꯤꯗꯤ." ꯂꯨꯋꯥꯡꯕ ꯅꯣꯛꯂꯒ, "ꯑꯣꯍꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩꯗꯤ ꯀꯩꯒ ꯃꯥꯜꯂꯨꯔꯦ." ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ ꯕꯤꯅꯥ ꯃꯆꯥꯒꯤ ꯀꯥꯗ ꯂꯤꯟꯊꯣꯏꯕꯨ ꯀꯧꯔꯒ ꯆꯪꯂꯛꯏ꯫ "ꯕꯦꯝꯃꯥ." ꯂꯤꯟꯊꯣꯏ ꯅꯥꯗ ꯅꯞꯇꯨꯅ ꯊꯝꯂꯝꯕ ꯐꯣꯟ ꯑꯗꯨ ꯐꯠ ꯃꯈꯥꯗ ꯊꯝꯃꯤ꯫ ꯐꯣꯟꯗꯨꯁꯨ ꯃꯨꯊꯠꯍꯧꯗ꯭ꯔꯤ ꯃꯥ ꯀꯥꯎꯗꯅ꯫ ꯂꯨꯋꯥꯡꯕꯁꯨ ꯃꯨꯊꯠꯇꯦ, ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯂꯩ꯫ ꯕꯤꯅꯥ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯍꯪꯂꯛꯏ, "ꯏꯃꯥꯒꯤ ꯕꯦꯝꯃ, ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯏꯃꯥꯅꯦ ꯋꯥ ꯈꯔ ꯍꯪꯒꯦ, ꯏꯀꯥꯏꯗꯅ ꯍꯦꯛꯇ ꯈꯨꯝꯂꯧꯀꯣ." "ꯀꯩꯗꯧꯔꯒꯦ ꯏꯃꯥ?" ꯕꯤꯅꯥ ꯂꯤꯟꯊꯣꯏꯗ ꯌꯦꯡꯂꯒ, "ꯏꯆꯥꯒꯤꯕꯨ ꯈꯪꯅꯖꯕꯒ ꯂꯩꯕꯔꯣ?" ꯂꯤꯟꯊꯣꯏ ꯕꯤꯅꯥꯗ ꯌꯦꯡꯂꯒ, "ꯀꯩꯅꯣ ꯏꯃꯥ, ꯑꯗꯨꯔꯣ ꯍꯪꯒꯦꯕꯣ?" ꯕꯤꯅꯥ ꯇꯞꯅ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ, "ꯉꯁꯥꯏ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯏꯇꯥꯗꯣ, ꯌꯥꯏꯊꯣꯏꯒꯤꯅ ꯃꯃꯥ ꯃꯦꯝꯆꯥꯗꯣ ꯂꯥꯛꯑꯝꯃꯤ." "ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯏꯃꯥ?" "ꯅꯪꯕꯨ ꯃꯥꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯌꯥꯏꯊꯣꯏꯒꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤꯅꯦ꯫ ꯋꯥꯐꯝꯁꯤ ꯏꯃꯥꯅꯁꯨ ꯌꯥꯅꯤꯡꯉꯤ꯫ ꯅꯄꯥ ꯅꯥꯕꯒꯤ ꯃꯇꯥꯡꯗ ꯃꯣꯏꯅ ꯄꯥꯡꯕꯤꯈꯤ ꯃꯇꯦꯡ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯨ꯫ ꯏꯆꯥꯕꯨ ꯃꯇꯦꯡꯁꯤꯡꯗꯨꯅ ꯃꯟꯇꯤꯛꯅꯒꯦ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯃꯥꯅ ꯀꯜꯂꯤꯉꯩ ꯏꯆꯥꯕꯨꯅꯦ ꯃꯐꯝ ꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥꯗ ꯊꯥꯖꯅꯤꯡꯉꯤꯅꯦ." ꯂꯤꯟꯊꯣꯏ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ, "ꯏꯃꯥ, ꯑꯩ ꯑꯗꯨ ꯌꯥꯕ ꯉꯝꯃꯣꯏ. ꯌꯥꯏꯒ ꯑꯩꯒꯗꯤ ꯃꯔꯨꯞꯇꯒꯤ ꯍꯦꯟꯕ ꯋꯥꯈꯜ ꯈꯟꯕꯁꯨ ꯉꯝꯃꯣꯏ." "ꯍꯩ, ꯑꯗꯨꯗꯤ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯀꯗꯕꯅꯤ. ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯨꯡꯁꯤꯅꯔꯛꯏꯀꯣ." "ꯏꯃꯥ, ꯑꯩ ꯌꯥꯕ ꯉꯝꯃꯣꯏ. ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯗꯣꯛꯄꯤꯀꯣ." "ꯏꯃꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯅꯤꯡꯉꯤ. ꯁꯤꯗ ꯋꯥ ꯂꯣꯏꯔꯦ. ꯅꯪꯒꯤ ꯈꯟꯕꯒꯤ ꯃꯇꯝ ꯅꯣꯡ ꯅꯤꯅꯤ ꯏꯃꯥꯅ ꯄꯤꯒꯅꯤ. ꯉꯁꯤ ꯐꯥꯎꯕꯗꯅꯦ ꯏꯃꯥꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯍꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯗꯤ ꯏꯃꯥꯒꯤ ꯃꯥꯏ ꯉꯥꯛꯇꯕꯗꯤ ꯌꯥꯔꯔꯣꯏ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯕꯤꯅꯥ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕ ꯀꯞꯂꯛꯏ꯫ ꯃꯃꯥ ꯍꯣꯏꯅ ꯇꯥꯈꯤꯅꯤꯁꯨ ꯄꯥꯈꯠꯇꯨꯅ ꯃꯁꯤꯡ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯤ, ꯃꯉꯣꯟꯗ ꯎꯞꯁꯤꯟꯗꯨꯅ ꯑꯃꯨꯛ ꯀꯞꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯂꯨꯋꯥꯡꯕ ꯕꯤꯅꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯂꯤꯟꯊꯣꯏꯅ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯏ, ꯑꯗꯨꯕꯨ ꯀꯨꯏꯅ ꯇꯥꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯤ꯫ ꯐꯣꯟꯗꯨ ꯐꯨꯠ ꯀꯛꯊꯠꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯣꯟꯗꯨ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯤ꯫ ꯀꯅꯥꯅꯕꯨ ꯍꯔꯥꯎꯅꯤ, ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯤꯒꯤ ꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯂꯥꯛꯂꯦ ꯍꯥꯏꯕꯗꯣ? ꯃꯅꯥꯃꯛꯅ ꯇꯥꯔꯕꯗ ꯀꯅꯥꯒꯤ ꯅꯨꯄꯥꯒꯤ ꯊꯃꯣꯏꯅꯗꯤ ꯈꯥꯡꯕ ꯉꯝꯂꯨꯒꯅꯤ?
Luwangba thamoi madu puba ngamlaktre mata sengna ngamlaktre prap prap kabot lairibaduna sangsilaktuna hangdoklaga wine bottle ama lakthoktuna makhum ek hangbaga direct bottle adudagi gatgat thakchili khara thakpaga nisa panba horakpaduda ngasaidagi khangjinduna thamlamba milu pirang sing adu maning tamna khazai thakta sinthare aduga tapna pasinda su soli masira nuksigi maisa masiro thamoi sengma nuksiba sofa da ngan thaduna phamlaga phone lokthokduna yaithoida call tawri ring amani satpaga yaithoisu phat paikhali hello kaidorage luwang badu makapna kapna marulsu yungawbagi phari tawraga bye ai thamoi sipu bagamchi yare khairna atu kainarabo dangnadi khai boina khalamba yai adubo shenglaba thamoi sini ai puba gamche tashengle puba gamche hoi adu kaidorage ba ngasidi ai wahang ama hange nangtaw nanga khangnariba nupi amabo ina mabo oizarage haina hairakpada nang kaidongni hayu taw nang kaidongni yaithoi phagyoi kaidonige khudakti sensini moi hainabado wale namdi natedana luwangba yaithogi wahaiduda kariguma makhallaga okay bye ai ngasi nupi selani wai sairamlaga phone du fat kakthali aduga haugatlaga table da lariba gari gi sodu pairaga makada kumtharaktuna gari do prap thogdokri sana masana hingsida gari thogdokhibaduda ma pakhana senthoraklaga aima kadai du nebunga luwangba mamana hanglibudu tadana thauduna satkri gari do asum thorakpana linthoi hogi lerik machin yarakpada linthoi da call tawri linthoi su koplubagi makholdu siri paikhalai hello tholo noi thongal de lei linthoi luwangbagi wahaiduda mami manadu chap yungna kaidoriba nangdi duda yumda lo thegi ahing phajana unaseba luwangba tingkhatana laure unabra aini laisi ha tholo kasi tholaktraba nang nungai ni thadon si nang yusu ngau male yumda phajana halo ahing ayu phajana unaseba nang tholakira tholoira thadon ahing sida luwangba kondo khara kalapna ai atai tanite tholakira tholoira otoka tanghairo linthoi luwangbagi mawong khangbana kari tawkhigdagi pakatpana masinda thokpa mai taidai hoi leiramo waisi hairaga chuni ma lauduna makokti yesilaga tapna thong hanglaga thonghalomna prabab thoglai gate he hangbaga luwangbai gari leirangbaduda glass aduda makutuna thilli luwangbasu thongdu phat hangdoraklaga kakalo linthoi haibi inbigi matauda prabab kakatuna phamlai aduga luwangbada onsinduna kaino ahing sida haigadabada yusu thaklai male haigadabada prabab hairosi minuraga phajade imahoya mungthukladi phajaroiba luwangba linthoina haribaga du tada ngasi cheladawni waisi hairaga garido full speed ta thokri kanagina panthong kanagina kainaba kanana su khangma ngamanate nongdama magi thawin sini mapu mahakya pambani yaithoi luwangmana phone hek thamkibaga phone ju yenglaga asini to thabakse juti sadabni aidiba wai sairamlaga phone do table machine adu thamlamlaga makada kumthare aduga lisinglui gada haifet yenglei lisinglui na tumlaga lairibadu ubada nokfei tawna nupi mangonda ngayak yenglamlaga tapna thonga dulon sinbiramlaga chakomna sangaktuna
ꯐ꯭ꯔꯤꯖꯇꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯊꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯂꯤꯆꯤꯡꯂꯨꯏ ꯌꯥꯏꯊꯣꯏꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯂꯤꯕ ꯑꯗꯨ ꯃꯥ ꯈꯪꯂꯤꯕꯅꯤ, ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ꯫ ꯇꯨꯝꯗꯅ ꯇꯨꯃꯤꯟꯅ ꯍꯤꯞꯄ ꯑꯣꯏꯕꯅ ꯌꯥꯏꯊꯣꯏ ꯃꯊꯛꯇ ꯀꯥꯈꯠꯈꯤꯕ ꯃꯈꯣꯜꯗꯨ ꯇꯥꯕꯒ ꯇꯞꯅ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯗꯨꯅ ꯃꯁꯤꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯪꯗꯨꯅ ꯂꯩ꯫ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯎꯔꯛꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯣꯛꯄ ꯃꯥꯏꯊꯣꯡ ꯑꯗꯣ꯫ ꯄꯨꯟꯁꯤ ꯂꯝꯕꯤ ꯈꯨꯗꯤꯡ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯕ ꯅꯠꯇꯕ꯭ꯔꯥ? ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤ? ꯌꯥꯏꯊꯣꯏ ꯃꯌꯨꯝꯗ ꯃꯄꯥ ꯅꯥꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤꯗꯃꯛ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯄꯨꯔꯛꯂꯤꯕ ꯁꯨꯏꯠꯀꯦꯁ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤꯉꯩ ꯂꯤꯆꯤꯡꯂꯨꯏ ꯊꯣꯡꯖꯤꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯅꯨꯄꯥ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯖꯗꯨꯅ ꯂꯩ꯫ ꯂꯤꯆꯤꯡꯂꯨꯏ ꯂꯝꯍꯦꯟꯕꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ ꯌꯥꯗ ꯏꯔꯥ ꯊꯥꯡꯂꯛꯏ꯫ ꯌꯥꯏꯊꯣꯏꯅ ꯇꯞꯅ ꯑꯣꯟꯊꯣꯔꯛꯄꯗ ꯂꯤꯆꯤꯡꯂꯨꯏꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯇꯞꯅ ꯀꯧꯔꯛꯏ꯫ ꯂꯤꯆꯤꯡꯂꯨꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯅꯨꯄꯥ ꯃꯥꯅ ꯀꯧꯔꯛꯂꯤꯕꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯊꯣꯏ ꯃꯇꯧꯗꯨꯗ ꯇꯞꯅ ꯊꯣꯡꯖꯤꯟꯄꯥꯗꯨ ꯂꯦꯞꯄ ꯐꯠꯇꯦ, ꯃꯅꯨꯡꯗ ꯆꯪꯉꯣ꯫ ꯂꯤꯆꯤꯡꯂꯨꯏꯁꯨ ꯇꯞꯅ ꯆꯪꯉꯛꯇꯨꯅ ꯅꯨꯄꯥ ꯑꯃꯒ ꯃꯥꯌꯣꯛꯅꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯨꯄꯤ ꯃꯥꯗꯨ ꯂꯝꯍꯦꯟꯕꯤ ꯃꯇꯧ ꯎꯠꯇꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ꯫ ꯌꯥꯏꯊꯣꯏ ꯅꯣꯟꯊꯗꯨꯅ ꯀꯞꯂꯤꯕꯤ ꯅꯨꯄꯤ ꯃꯥꯕꯨ ꯇꯞꯅ ꯂꯤꯡꯖꯨꯝ ꯑꯗꯨꯗ ꯄꯥꯏꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯁꯥꯔ ꯗꯣꯛꯇꯔ ꯅꯪ ꯂꯧꯕ ꯂꯥꯛꯈꯤꯅꯤ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯂꯤꯆꯤꯡꯂꯨꯏ ꯈꯨꯝꯗꯤ ꯑꯗꯨꯃꯛ ꯀꯞꯂꯒ ꯂꯩ꯫ ꯌꯥꯏꯊꯣꯏ ꯀꯞꯂꯤꯕꯤ ꯅꯨꯄꯤ ꯃꯥꯕꯨ ꯃꯃꯥꯏ ꯄꯥꯏꯔꯒ ꯅꯣꯟꯈꯠꯍꯜꯂꯤ ꯎꯔꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯌꯥꯏꯊꯣꯏ ꯇꯞꯅ ꯅꯪ ꯁꯥꯔ ꯗꯣꯛꯇꯔꯕꯨ ꯊꯥꯖꯕ ꯅꯠꯇ꯭ꯔꯣ? ꯂꯤꯆꯤꯡꯂꯨꯏ ꯊꯥꯖꯩ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯂꯛꯏ꯫ ꯌꯥꯏꯊꯣꯏ ꯃꯇꯧ ꯑꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯗꯤ ꯁꯥꯔ ꯗꯣꯛꯇꯔꯅ ꯉꯁꯥꯏꯗꯤ ꯍꯥꯏꯁꯦ ꯅꯪ ꯇꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯂꯤꯆꯤꯡꯂꯨꯏ ꯀꯔꯤꯁꯨ ꯈꯨꯝꯗ ꯑꯗꯨꯃꯛ ꯀꯞꯂꯒ ꯂꯩ꯫ ꯌꯥꯏꯊꯣꯏ ꯇꯞꯅ ꯂꯤꯆꯤꯡꯂꯨꯏꯒꯤ ꯇꯥꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯦ ꯌꯥꯏꯊꯣꯏ ꯇꯞꯅ ꯑꯃꯨꯛ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯂꯩꯕꯛꯇ ꯑꯃꯨꯛ ꯊꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯊꯥꯖꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ, ꯊꯥꯖꯧ ꯂꯤꯆꯤꯡ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪꯒꯤ ꯃꯐꯝ ꯅꯠꯇꯅ ꯀꯅꯥꯒꯤꯁꯨ ꯂꯩꯇꯦ꯫ ꯄꯤꯅꯈ꯭ꯔꯦ ꯊꯥꯖꯕꯁꯨ ꯊꯥꯗꯣꯛꯂꯣꯏ ꯂꯦꯡꯗꯅ ꯂꯩ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯥꯅꯁꯨ ꯌꯥꯈ꯭ꯔꯦ, ꯍꯥꯏꯔꯛꯈ꯭ꯔꯦ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ, ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯔꯝꯒꯦ, ꯀꯅꯥꯕꯨ ꯍꯟꯅ ꯌꯦꯡꯗ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦ ꯍꯥꯏꯅ꯫ ꯕꯣꯅꯤꯁ ꯃꯄꯥꯟꯗꯒꯤ ꯗꯣꯛꯇꯔ ꯂꯣꯏꯔꯕ꯭ꯔꯣ? ꯌꯥꯏꯊꯣꯏ ꯅꯨꯄꯤ ꯃꯥꯕꯨ ꯀꯣꯜꯂꯝꯕꯗꯒꯤ ꯇꯞꯅ ꯊꯥꯗꯣꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯁꯥꯔ ꯗꯣꯛꯇꯔ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯐꯖꯅ ꯂꯩꯔꯝꯃꯣ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯆꯤꯡꯂꯨꯏꯁꯨ ꯊꯣꯡꯖꯤꯜ ꯑꯗꯨ ꯂꯦꯞꯂꯒ ꯅꯨꯄꯥ ꯃꯥꯅ ꯒꯥꯔꯤ ꯀꯥꯈꯠꯈꯤꯕꯗꯨ ꯌꯦꯡꯂꯤ꯫ ꯌꯥꯏꯊꯣꯏ ꯒꯥꯔꯤꯗꯨ ꯀꯥꯈꯠꯂꯝꯗꯥꯏ ꯐꯥꯎ ꯅꯨꯄꯤ ꯃꯉꯣꯟꯗ ꯍꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯤꯆꯤꯡꯂꯨꯏ ꯑꯗꯨꯃꯛ ꯄꯤꯔꯥꯡꯁꯤꯡꯗꯨ ꯆꯦꯟꯊꯔꯛꯏ꯫ ꯊꯦꯝꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯃꯇꯥꯒꯨꯝ ꯃꯅꯤꯡꯇꯝꯅ ꯆꯦꯟꯊꯔꯛꯏ꯫ ꯇꯥꯝꯍꯧꯔꯤ ꯂꯩꯍꯧꯔꯦ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯏꯉꯥꯎ ꯉꯧꯖꯕꯤ ꯅꯨꯖꯥ ꯃꯍꯥꯛꯇꯨ ꯑꯗꯨꯕꯨ ꯄꯤꯔꯝꯕꯅꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯅꯨꯄꯥ ꯑꯃꯒꯤ ꯊꯃꯣꯏ ꯂꯦꯡꯗꯅ ꯊꯝꯃꯨ ꯍꯥꯏꯅ ꯂꯧꯍꯧꯋꯤ ꯅꯨꯄꯤ ꯃꯥꯁꯨ ꯆꯦꯛꯁꯤꯟꯅ ꯀꯅꯥ ꯎꯍꯟꯗ ꯊꯝꯒꯅꯤ ꯍꯥꯏꯅ꯫ ꯂꯤꯆꯤꯡꯂꯨꯏ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯃꯤꯠꯃꯥꯡꯗꯒꯤ ꯂꯥꯟꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯌꯥꯏꯊꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯅ ꯐꯝꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯡꯗ ꯂꯤꯆꯤꯡꯂꯨꯏꯅ ꯅꯝꯕꯤꯈꯤꯕ ꯐꯣꯇꯣ ꯑꯃ ꯑꯥꯏꯖꯤꯗ ꯑꯞꯂꯣꯗ ꯇꯧꯏ꯫ ꯀꯦꯞꯁꯟꯗꯁꯨ ꯏꯔꯤ, ꯎꯈ꯭ꯔꯨꯜꯗ ꯑꯩꯒꯤ ꯊꯋꯥꯏ ꯂꯩꯍꯧꯔꯦ꯫ ꯀꯦꯞꯁꯟꯗꯨꯒꯤ ꯑꯥꯔꯊ ꯑꯈꯪꯕ ꯃꯤꯅꯗꯤ ꯈꯪꯒꯅꯤ, ꯈꯪꯗꯕ ꯃꯤꯅꯗꯤ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯈꯜꯂꯝꯒꯅꯤ꯫ ꯌꯥꯏꯊꯣꯏ ꯐꯣꯇꯣ ꯑꯗꯨ ꯍꯦꯛ ꯑꯞꯂꯣꯗ ꯇꯧꯈꯤꯕꯒ ꯐꯣꯟ ꯑꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯃꯍꯥꯛ ꯂꯩ꯫ ꯅꯨꯄꯥ ꯃꯥꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗꯨꯅ ꯀꯅꯥꯗꯁꯨ ꯎꯊꯣꯛꯇꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯒꯤ ꯊꯃꯣꯏꯗꯨꯁꯨ ꯋꯥꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯅꯛꯅ ꯂꯩꯔꯝꯕ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒ ꯂꯥꯞꯅꯕꯗ ꯐꯥꯎꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯋꯥꯕꯗꯨꯗꯤ ꯐꯥꯎꯗ꯭ꯔꯤꯕ ꯃꯤꯅ ꯈꯪꯂꯔꯣꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯥꯏꯊꯣꯏ ꯅꯥꯀꯜꯗ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯂꯤꯆꯤꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯤꯅꯣꯛꯅ ꯂꯩꯇꯦꯡꯗꯨꯅ ꯂꯩꯕꯒꯨꯝ ꯐꯥꯎꯏ꯫
ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯃꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯁꯤꯟꯊꯍꯧꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯃꯔꯧ ꯆꯥꯎꯏ꯫ ꯅꯨꯄꯥ ꯑꯃꯕꯨ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯥꯕꯒꯨꯝ ꯇꯧꯏ꯫ ꯕꯣꯅꯤꯁ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ "ꯗꯣꯛꯇꯔ, ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯃꯨꯛ ꯀꯣꯏꯕ ꯂꯥꯛꯎꯀꯣ." ꯌꯥꯏꯊꯣꯏ ꯅꯣꯛꯂꯒ "ꯂꯥꯛꯈꯤꯗꯣ ꯌꯥꯝ ꯋꯥꯠꯂꯤꯗ꯫ ꯑꯗꯣ ꯏꯄꯥ ꯌꯥꯏꯐꯨꯏꯗꯤ ꯎꯈ꯭ꯔꯨꯜꯗ ꯕꯁ ꯄꯥꯔꯀꯤꯡꯗ ꯉꯥꯏꯔꯝꯒꯦ ꯍꯥꯏ." "ꯍꯣꯏ, ꯉꯁꯥꯏ ꯍꯥꯏꯔꯝꯃꯤ ꯆꯠꯂꯝꯗꯥꯏꯗ." ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯊꯣꯏꯁꯨ ꯇꯥꯝꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯂꯩꯍꯧꯕꯅꯤ꯫ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯁꯤꯟꯅꯔꯝꯕꯅꯤ ꯅꯨꯄꯤ ꯃꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ, ꯀꯅꯥ ꯎꯍꯟꯒꯅꯣ ꯍꯥꯏꯅ꯫ ꯂꯤꯆꯤꯡꯂꯨꯏ ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯇꯥꯏꯕꯪꯗꯁꯨ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯤ ꯁꯤꯟꯊꯔꯝꯃꯤ꯫ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯇꯞꯅ ꯊꯩꯗꯣꯛꯂꯒ "ꯎꯠꯃꯟꯈ꯭ꯔꯦ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯁꯦ꯫ ꯅꯪꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯅ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯑꯩ ꯉꯝꯗꯕꯅꯦ꯫ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯔꯒ ꯃꯤꯅꯣꯛ ꯇꯝꯖꯒꯗ꯭ꯔꯥ ꯈꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯔꯝꯃꯤ꯫ ꯑꯩꯅ ꯅꯅꯥꯛꯇ ꯂꯩꯔꯒ ꯅꯪꯕꯨ ꯍꯦꯟꯅ ꯃꯩꯆꯥꯛ ꯍꯥꯞꯄꯤꯅꯕ ꯑꯣꯏꯔꯝꯂꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯩꯅ ꯍꯦꯟꯕ ꯑꯣꯏꯕꯤꯔꯝꯂꯦ꯫ ꯂꯩꯈ꯭ꯔꯁꯅꯨ ꯑꯗꯨꯃꯛ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯀꯪ ꯂꯥꯛꯈꯣ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯆꯨꯍꯜꯂꯔꯣꯏ, ꯈꯤꯛꯂꯔꯣꯏ ꯅꯧꯂꯤꯛ ꯑꯃꯠꯇꯁꯨ꯫ ꯆꯣꯡꯍꯜꯂꯔꯣꯏ ꯑꯃꯨꯛ ꯅꯨꯡꯁꯤꯒꯤ ꯌꯦꯅꯤꯡꯁꯨ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯀꯅꯥ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯍꯤꯛ ꯍꯤꯛ ꯃꯈꯨꯠꯇꯨꯅ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯃꯥꯡꯍꯟꯅꯤꯡꯕ꯭ꯔꯥ ꯂꯩꯍꯟꯅꯤꯡꯕ꯭ꯔꯥ ꯅꯨꯡꯁꯤꯕꯁꯤ ꯃꯍꯥꯛꯀꯤ? ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯍꯟꯅꯤꯡꯕ꯭ꯔꯥ? ꯀꯥꯎꯍꯟꯅꯤꯡꯗꯕ꯭ꯔꯥ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ? ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯅꯤꯡꯕ꯭ꯔꯥ ꯐꯥꯎꯍꯟꯅꯤꯡꯕ꯭ꯔꯥ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯏꯔꯦꯡ?